Akasbani Imphal Wahengbam Rajesh na pau pajari ahan bada maroiba pau Manipur Police na Imphal West Jilla dagi gang kutpu amagi mioi ama kujukulai kyam barunga fare med bibang nari Manipur yauna awang nongpok raja singi mapang kyada maya oraptagi kanna nong chukigani amasung National Testing Agency na Common University Entrance Test Qued Undergraduate Parikha thabagi online form pisin bigi matam April mga phawba sangdokle Manipur Police na Imphal West Jilla dagi mioi ama fare mahak Salailen Mapari Kanglei Park Defense Force ki gang kupu amagi mioi ni hari Manipur Police ki serol man hai loop asi huran sinti tauba namduna sel khaiba amadi samas ki mayok ta tauba singni farba mioi adudagi magazine yawba .32 pistol ama magazine yawba 9mm pistol ama 9mm gi maru mari telescope yawba SBBL nongmai ama Chinese hand grenade ama wireless set mga Salailen Mapari KDF ki round seal ama firal ama camouflage tupi jacket bulletproof jacket camouflage full shirt amasung trouser loop asigi letterhead tarataruk saka mari pamagari ama amasung motorcycle ama phagat pangamle hari makhatana thijinaba case ama laukatle amaromda security force na akanba sexual thoranga loinana national highway singda tangai fadana changba polam sing pusilakli mafam kayada checkpoint thamduna achat ok sing check tawbagi thabak chathari Lagliba Lok Sabha Mikhal asigidamak ukrul amasung chingai Bidhan Sabha Kendra gi EVM commission tawbagi thabak lagliba irai numitagi hauragani hari Kendra ani asigi EVM warehouse amasung strong room commission tawnabagi-damak ayuk pung 8 makhaida hangani DEO ukrul na thokpa cherol amagi matungina mirep sing amasung rajniti dol singi mil singna lagliba yumsa kaisa numit phawbgi manungda identity card sanaba passport photo ani piselaknaba khangalakli Mikhal da mathau togodaba polling personnel singe anisuba round gi training program DC office complex Sandel da lakliba yumsa kaisa numitagi pangthok lagani hari Jilla asigi DEO na thokpa cherol amada hai batch mari thona mathangi numit phawba DC office ki tongan ba hall singda training program asi pangthokani maramaduna Mikhal da mathau togodaba polling personnel singna training asi soidana yawgodabani natrabadi makhoi gi mathakta thabak lokakani hari Indian Meteorological Vibhag na hari lagliba sagol se numit phawbada awang nongpo Bharat ki mafam kyada akhak arawga loinana nong chukigani Arunachal Pradesh ki mafam kyada akanman nong amasung unta kigani Met Vibhag na hai Assam Meghalaya Nagaland Manipur Mizoram Tripura amasung Sikkim gi mafam kyada paktakna mayai oraptagi kanna nong churaba yai hari Jammu Kashmir Ladakh yauna awang Bharat ki mafam kyada su nong chukigani hari Lagliba numit humni asida mayai thangba Bharat amadi kha Bharat ki mafam kyalasu nong chugani adumoinamak Orissa Puducherry Tamil Nadu Kerala Andhra Pradesh ki samudra khongban singda sabagi chang hengalakani Manipur su haukiba numit kharani asida akhak arawga loinana nong kanna chure masina mahi morong amadi mana masinga chawna kanaba pibaga loinana raija sida haujik thenariba ising phangdabagi samasya asida miyamna khara makaidi safaragani kungi nong asina Senapati Jilla gi mafang kyarasu lenta ki hari Imphal West Jilla gi Lamphel Pata leba agriculture gi quarter da leba chahi 10 rom suraba nupa macha amangarang ayuk pung 13 adwaida brajata badagi leikidre hari Thawbal Jilla gi Khongjong gi Sangai Khongda leba yum ama nonglei ningsina khumdokiduna chauna amangata thokle hari Aikhogi Thawbal Paumin hai thokdok thokpamda Jilla adugi deputy commissioner na chatuna yengsingki amadi awaba taraba imungda selgi tengbang piki Amaromda Assamda nong kana chubadagi Guwahati airport ki yumthak khara ningkhai khre hari mafam kyada paktaknana nong chure nongchu Bengal gi Jalpaiguri Jilla da nonglei nusina maram oiduna ngarang mioi mari siki tarana asok apan nangki Jilla adugi mafam kyada len yauna sikkiba akanban nongsit aduna pambi kya maru phupagalonana yum kya amangata thole hari tabiriba pawsi Akasbani Imphal degini National Testing Agency na Common University Entrance Test Qued Undergraduate Parikha thabagi online form pisinbagi matam April mga phawba sangdokle hanadi form pisinbagi aroiba matam ngarang na loikrabani National Testing Agency ki paw matungina
candidate sing amasung atay stakeholder singna form pisibigi matam sangdokpinaba haijarakpadagi form pisibigi matam sangdokkibani पावदुन हाई कैंडिडेट सिंगना मखोई सक्ताक से उन्नबगिदमक स्कूल की आइडेंटिटी कार्ड नत्रगा फोटो यावबा सरकार न पीबा सक्ताक से सिंग सिजनब यागनी लेबागस लेरिबा सेंट्रल यूनिवर्सिटी सिंगदा तोंगान तोंगानबा अंडर ग्रेजुएट प्रोग्राम सिंगदा मिंग चन्नबगी नेशनल टेस्टिंग एजेंसीना परीक्षा असि पांगथोकपनी परीक्षा असि मथंग थागी 15 दगी 38 फावबा पांगथोकलब याई लोकसभा मिखल मरी लेना त्रिपुरा स्टैटिक सर्वेलेंस टीम अमसुंग फ्लाइंग स्क्वाड टीम लुपा कोटी अहुम मखाइरों की ममल ओइगदबा यू अमदी अतै पोलम सिंह फागत पंगमले हाइरी आकाशवाणी का अखनन उनबा अमदा त्रिपुरा वेस्ट लोकसभा की रिटर्निंग ऑफिसर डॉक्टर बिलास कुमार हाई पार्लियामेंट्री कॉन्स्टिट्यूएंसी असली लुपा लाख अहुम लोंगी ममल ओइगदबा यू फागत पंगम की मांगनाई फागलब पोलम सिंह असि हौखिबा निमित 30 असिदा थोकिबा थौदोक ngaतनी राज्यदुदा मिखल नियम चुमना अमसुंग शांति लेना पांगथोकनबगिदमक फ्लाइंग स्क्वाड टीम 50 अमसुंग स्टैटिक सर्वेलेंस टीम 50 सेमदुना थबक तौरी अमरोमदा लोकसभा मिखल असिगा मरी लेना पोलिंग स्टेशन 742 हांगदोकदोरिबा असिदा नुपी ngaktana mathok togdaba पोलिंग स्टेशन 59 यावरी मसिगिदमक नुपी पोलिंग पर्सनल समरी समगा तोंगान तोंगानबा ट्रेनिंग सिंग पीबा हौरे हाइरी आसाम की कासार जिला की धोलाई पुलिस स्टेशन की मनुंग चनबा बोगा बाजार चथकीबा अखनबा ऑपरेशन अमदा मियोई अनिदगी हेरोइन फागत पंगमले ग्राम चहुम हुमुद्रा मंगारों की पोलम सिंह अदु मखोई अनिना सापोन केप 38 दा हापतुना पुरंबनी अमरोमदा ड्रिबोर पुलिसना आइन कायना युंगांग योलंबन सिंह की मथकदा चथबा ड्राइव की सरुक अमा ओइना जिला अदुगी तोंगान तोंगान मफम सिंहदा आइन कायना योलंबा युंगांग कयामरोम फागत पंगम की लखीमपुर पुलिस नसु युंगांग लीटर 45 अमसुंग युंगौ लीटर 8,800 चनिरोम फागत पंगम की हाइरी ngasi pongba pausi singi maroiba pauk singi dama hauji Waikhom Chitradhani lere Chitradhani Thagachari Rajesh Sanga Express Manipuri edition da sugi kanglon thugaiba KLA gi kadarama kuchukulai ga konana fare heba pawma ahan melamai da fongli sana leibakta kuki MLA sing sugi luchingba sing NPF mirep ta sogatna ba warep na kre haina ahan melamai da fongli pokno famda lakliba mikhal sida BJP maithi ba pihaudragadi Manipuri yamna luba tanja ama lakani haiba Congress luchingba Okram Ibo bigi wafam ahan behelain tawri Huyelan pauda Myanmar machani chingnaba mioi mapan paleldagi fare haina ahan belamai da fongli Imphal Free Press ta FCI deport tagi napsagi cheng namduna lokre haina thangalakhiba KFNPD gi DSO gi complaint report ahan belamai da fongli Ichel Express ta nonglei nungsitna yum kaya humdokre chauna amang ata thohankhre bajratabada chahi taragi angang ama lekhidre haina ahan behelain tawri Naharol gi thodangda mikhal ga mari leinaba releasing da saruk yadanaba miyam go warep lawre haiba mayol gi wafam ani shub headline tawri Manipur News ta police na mari makhong khangdaba lupa lakh kun mathoi forest department gi official amadagi fagat kre haina ahan belamai da fongli Manipur Mail da Myanmar ga lona ba Manipur gi tongan tongan ba mafam singdagi lupa koti chama ga kunthra mari rom gi kanglon kaina pusilakpa malchang sing fagat kre haina ani shub headline tawri Sanga Express English edition da Myanmar da tangdu laita da bathok pa hengalakli Manipur da refugees sing leptana changsilakli haiba pawma ahan belamai da fongli People's Chronicle gi anchor column da self help group sing na relief camp sing da nupi sing bu senthok leina bagi pandam da training camera mama piri haina fongli Ganfu Mail da Tausem subdivision gi Namtiram part 2 da leiba barak thong official oina sanga dringai da amang ata thokre athuba da semjin naba khunja sing na demand tawri haina fongli Tamenglong Times ta Lok Sabha mikhal gi ahan ba masung ani shuba face ki bot thadana ba numit amasung bot masing thiba numit pu state laingak na dry days ni haina langthokre haina fongli Morning Bell da Lanjenari ba singidi mikhal gi wahan thok leite haina ahan behelain tawri Rajesh Thagachari Chitradhani aroibada maroiba paw Manipur Police na Imphal West Zilla dagi gang kupu amagi mioi ama kujukulai kya marunga konana fare Med bibang na hari Manipur yauna awang nongpo Raja Singhi mafam kaya maya orptigi kana nong chukigani amasung National Testing Agency na Common University Entrance Test Qued Undergraduate Parikha thabagi online form pisimigi matam April 5 phawba sangdok le Paw loijare